Tabiriba mayam pumnamakpu Ishwar gimingda nakoibo amuka hanna taramna Christian Living Ministry YouTube channel ki behalf tagi welcome tawzari aikoina hapta khuding Ishwar gi wahai nainaba asina aikoi gi thawai gi lambi se hen khumang chawchile hairaga aikoina Ishwar gi tung inba se mapung phana tung inba ngamba oishinu aikoina Ishwar gi wahai nainaba asina aikoi shumna tagi khangjinba adu khakna taraga shumna tagi information adu gather tawba adu khakna taraga hen masina aikoi gi punsi da practical living da aikoina changsin laga hingba ngamba adu oishinu haibase aina miyam da ahanba da sumaina haijening bani aikoigi lesson ngasi asi aikoina phajana nainare harga masidigi maru oiba aikoina ishorna aikoibu khanghaning bado khangba ngamba oishi ngasi asi para manga subani lesson number 5 ni para asigi maming na resurrection before the cross. Resurrection before the cross. Yeshu Christ na cross ta sidringai amasung asiba bungamlaga hingat ringai da hingat kiba singi wari da aikoina ngasigi lesson number 5 ase shumaina taminagani. Aikoigi alternate aikoi the PB river memory text ase John chapter 11 verse 25 amasung 26 ni John 11 25 26 aikoi amuktang yangsi. Jesus said to her, I am the resurrection and the life. The one who believes in me, even if he dies, will live. And everyone who lives and believes in me will never die forever. Do you believe this? Masigi Bible verse makse Jishu Christana Lazarus kimache Martha da hai kibani Jishu Christana mangon da hai aise hingat pa amasung ahingba punsi adune aduna kanagumbana aibu thazarabadi mak taibang pan asidang hak sirabusu mak hingani aduga amuka aibu thazaraga hinglibasing ado lomba naidana siba adu phangroi masinang thazabra haina Martha ngonda Jishu Christana hangkiba wahang ado nasigi memory text oina aikoi da author na pibi duna laye Hoi Jesu Christ na hingat kiba haiba simakna aikoi gi damakta future resurrection, our future resurrection. Aikoi shunga si sirabasu nongmadi amuka soidana aikoi hingat kigani haibagi asa ado aikoi da ishor na guarantee pibibne haina 1 Corinthians 15 verse 20 da hai adu gi maram na Bible na kri haibra Acts 26:23 da Jesus is the first to rise from the dead si kibasing adu dagi ahan ba hingat kibaje Jesu Christa ne hai hoi masi se aikoi na asumai ni yengba matamda Jesu Christa na cross the sidringai asibabu Ngamlaga haugat ringaida both in Old Testament and New Testament da aikoi ni yengba matam de Jesu Christ gi mamang da hingat khiba khradi leye adu mo koi loina mak amuka siki except Moses khaktane sidana chat khiba haibse aikoi na uwe aduna Acts 26:23 da Jesu Christ na hairiba se ai ase hingat pa mapune aduna aina ahan ba oigani aina hingat pasidi amuka siba naira roi adu bunno koi na hojik taibang pansa ngak hingat pasidi amuka siba nai haina haibi bani haibse aikoi na uba phange aduna masigi hapta asida aikoi yengadabase Jesu Christ na cross ta sidringai asiba bulan ngamdringai kana kana hingat khibra haibda aikoi na yengani ahan bada aikoi na Moses ki maram de yengani aduga widow of Zarephath's son and the Sunamite son Zarephath ki khunda lukrabi macha hingat han khiba aduga Sunamite ki nupi gi macha nipa hingat han khiba aduga nen gi khunda Jesu Christ na angang ama bu hingat han kipa aduga Jairus ki machanupi bu hingat han kiba Lazarus bu hingat han kiba masigi wari mayam ase ekoina masigi hapta asida nainagadori The resurrection of Moses. Moses na kramay na hingat ki. Moses kramay na si ki habida aikoi ni yangsi. Jude chapter 1 verse 9 da sumay na hai. But Michael the archangel, when he dispute with the devil and argue about the body of Moses, did not dare pronounce against him an abusive judgment, but said, the Lord rebuked you. Aduna Moses na Mount Nebo da sikrabagi matamda
Jishu Christa Masida Michael the Archangel hairibase sargadu nate adubu Jishu Christa masamak amasung Lucifer makoi ani maklak le hairaga Moses ki asiba hakjang adu munna khibagi wari do aikoina masida sumaina uba phange aduna Moses na hingat khibagi wari ase aikoina yeng le hairaga atoppa sing na hingat khiba wari adudige khara tonga le haibse aikoina uba phange maru oina ahan ba aikoina Moses lived a long life and died at the age of 120 Deuteronomy 34:7 da Moses na siki base chahi chamaga kunsur bakanda mahak siki punsi nungsang na matam kuina hinglam naga siki adubo atop pasing ekoina naira rakado basing se yamna angang oina naha oina siki bangaktani adubo Moses te ahan oina punsi mapung phana hinglam naga siki bagi wari do ekoina uba phange aduga mathangda amuka aikoina Jude 9 de yengba matamda Moses na hingat khrabagi matungda taibang pan asida Moses ki saktam amuka uba phangkidre habsi su uba aikoina tamba phange aduga atop mana hingat han khiba mioi kaya prithibhi asida asiba bulan ngamdna hingat khiba kaya do taibang pan asida aikoige punsi mahing amuk hinglam laga mi myam gi marakta tinki adubo Moses pudi adugu modu ude haina aikoina Bible digi uba phange aduga ahum subuda Moses ase mahakna hingat khrabagi matungda atop singumna amuka taibang pansa asibagi mahau tangdana sarga chatki habsa aikoina Mount of Transfiguration gi account aduda aikoina Luke chapter 9 gi verse 28 gi 36 pawdo paba kanda aikoina uba phangi Mount of Transfiguration da Jishu Christa gi sebok singna Moses amasung Elijah Jishu Christa makoi ombu uki maduna takpadi Moses ase ma taibang panse da amuka asiba habdo mahau tangdraga sarga chatkre habdo aikoina uba phangi Moses na si kiba matam adu pawpasa Jishu Christa poktri Jishu Christa cross ta susibidri Jishu Christa mangpham bulan ngamlaga ahing bapunsi oina hingat kibagi tawdok adu su thokidri maram adu na saitan na khanki Jishu Christa na miyoi ba pap ki damakta handok pinana ba I taraga mangna hingat khidri aduna hojik ki oina di asiba makai ase pap ki atawman na asiba purakpani aduna si tharak ba makai ase aigini khalaga saitan na mahaki asiba hakjang ado munna ba maungne bo gi jing thak da larga munna khibado aikoina uba phange maramdi matam adu phawdi Jishu Christa sidri habado aikoina uba phange masida aikoina Greek ki church fathers singna ko Alexandria da leiba Greek ki church fathers singna kari haibra habado aikoina yengse when Moses died two Moseses were sent one alive in the spirit another dead in the body and one Moses is ascending to heaven with angels and the other buried in the earth haina sumaina hai Greek church father sing na kri habra Moses na siba matam aduda Moses ase ani thoki hai amana kri tawi spirit in the spirit alive in the spirit hakchang na taba thawai da ahingba Moses ama laye aduga amana hakchang oina siraga leiba Moses ama laye Moses se ani thokre aduna thawai da hinglaga leiba Moses adudi sarga da pukre adubu hakchang da siraga leiba Moses adudi mangpham manung da mabu leiron chankre haina asumaina church ke father sing na hai masida Moses ani thok hai si kiba Moses ama thawai hinglaga chat kiba Moses ama ani thok hai na hai adubu Bible na dikri hai chin in housing Jude 1 gi 9 da ekoina ngasai so pakre masidi aikoina uba se krira Moses ki asiba hakchang ado munna ningai laki base Lucifer amasung Jishu Christa laki makoina laki base Moses ki thawai ahingba thawai ado aigine nangine haina munna ningai lakpa nate but the dead body of Moses ki asiba hakchang ado munba laki bani habse aikoina uba phange aduga Transfiguration gi account adu di yengba kanda Jishu Christa ki sebok singna Moses ki saktam ukhibase Elijah ki saktam ukhibase makoi ki spirit thawai adubu nate adubu makoi ki hakchang adumak I tong na sab hakchang adumak ase Transfiguration adu su ukhi habse aikoina uba phange aduna Moses bodily resurrection Moses na thawai hingalak panatraga mahaki I tong na saba hakchang mak asina hingalak pasina kari tawbra amuka aikoi da tasek na kari utpi bra haiba kanda aikoi ase aikoi ngonda thawai haina soul haina tongan ba mioi ba hakchang na siraga soul haina ahingba ama laye habse lale aduga masigi ahingba thawai ase aikoi na siba kanda sarga da natraga maigi komda chatkhre habse lale habse Moses ki hingalak pa wari adudige aikoi na tasek na uba phangi Moses kari sho ani thoki de adubu mahak na sigi ba hakchang adumak hingalaga hakchang
chang adumak sarga chatkibani habse Moses ki wari dige akoina tasengna uba ngame. Two similar cases at Zarephath and at Sunam. Sunam amasung Zarephath haiba khungang aduda thokiba chak manaba thodok ani gi wari do ekhoi amuk teng yangsi. Hebrews 11 gi verse 35 da kari hai, women receive back their dead, raised to life again. Asi gi nupi sing ase makhoi gi sikraba angang sing hingat hanbiraga ahingba punsi adu makhoi na amuk uba phangki haina. Hebrews 11 gi verse 35 ta hai. Zarephath haiba khun ase kadai da leibra hairaga ekhoi na Phoenicia haina khangnaba hauji ki matam da Syria amasung Lebanon mafam adu da leiba khun ni Zarephath ase aduga Sunam hairiba asi sina kadai da leibra hairaga Israel gi leibak da leiba aduguma khun ni aduna Elijah prophet Elijah na Maijau Elijah na Zarephath si kiba angang adubu hingat hanbiki aduga amuka Sunamite woman son Sunamite ki nupi gi macha angang nupa macha si kiba adu hingat hankiba sina prophet Elisha na hingat hanbiki. These miracles was happened because of the faith of their mothers. Aduna si kraba angang sing hingat kiba asigumba angang pathodo asigumba miracles ase kari mapandagi thokibra hairaga masise maru oina makhoi mama oibi singe thazaba adugi mapana angang sing asibu hingat hanbagi power adur phangkibani hai hoi prophet sing ishor na thautai bi kiba sing de ishor gi shakti adu pinabi adubu masida maru oina ubadi krira mama oibi sing na ishor gi paukon chat pasing bu thazaraga makhoi gi ishor da thazapa chetpa aduna angang sing gi punsi adu amuka ahingba phangkibani haiba uwe masigi mama ani Zarephath amasung Sunam da leiba mama ani ase karamba mi yoi sing la haina aikoina piriba text asida yeng baganda karamai tawbra haira makhoi ani se Ishor gi paukholoi sing prophets Elisha amasung Elijah makoi na khudong tiba tarapakanda in times of their difficulties makoi gi awa nang labakanda leifam chapam leitrabakanda hairiba mama ani sina Ishor gi paukholoi sing gi damakta chana na ba pibi ba leifam pibi ba awa nang kaya da mateng pang pibi yamna nungsina Ishor gi paukholoi singbu yamna respect laina loina bi ki banupi ani ne habse akoina Bible ki account ki uba phange aduga haujik ti makhoi gi awaba matam laklaba kanda when death strikes them makhoi gi punsi da asi ana laklaba kanda nung siraba makhoi gi matha nung da konjariba angang sing na siraba matam da makhoina they sought help from the prophets ishor gi paukholoi sing ishor na thautai bi khrba adugumba porohit lensing adugumba maijau sing aduda makhoina mateng ni jaki aikoi bu kanbiyo aikoi gi awaba se khara potha hanbiyo haina makhoina ngasai gi ishor gi paukholoi sing aduda makhoina mateng ni jaki haibse so piriba Bible text sing adudigi aikhoina sumaina uba phange aduna Zarephath leiba nupi ase maha ase yamna lairaba nupi ni aduga maha ase widow ni mapuloiba leitraba adugumba lukhrabi ni maha ase yamna lairaba nupi ni but on the other hand atop rom da koina amuga yemakanda Sunam da leiriba Sunamite woman asidi ma se luhong labi nupi ni magi nupa mapuloiba lei yamna inakera khulli chaningai thakningai wataba nupi ama oirami aduba masida koina uba sidi krira that strikes everyone asiba sidi nang lairaba oigera ina khunbu oigera nupi oigera nupa oigera angang oigera ahan oigera loina makta asiba gi laman tolaga leibnina asiba sina nangbu khaidok pa leite regardless of who you are nang kanara haibu thide asiba se loina makta lai haiba se masigi Zarephath ki nupi amasung Sunamite ki nupi ani gi wari asida koina uba phange aduga loina na God's grace is available for all regardless of who we are adugumna asiba se michang mikai gnai da bagumna ishor gi thauja asi sumi jang mikai leite nang di laira bane nang di ina khun bane nang di angang ne nang di ahan ne nang di dharma chele nang di papi ne haina ishor ge thaujal ase lik pa khak pa michang mikai nai ba adu kari shu leite chap mana na piwi ki habase masigi mama anigi wari asidiga ekoina uba phange aduga masida maru oina Sunamite woman faith is exceptional ko Sunamite laiba nupi asigi thajaba sidi yamna top adugumba makhal ama lei habse ekoina Bible da yengba kanda uba phange magi macha nupa asina sib kraba kanda mahakna mapuroibada mak mapuroibagi ayaba lawre haraga ishor gi maijau Elisana leifam du phawba mak chatlaga soidana mana laklati aigi icha se ahingba phangni habse adugumba thajaba lei
matam aduda sunam hairibase Israel da lay aduga Elisa se matam aduda magi machana sikraba matam aduda Elisa se Mount Carmel gi chingthak aduda lay aduga sunam amasung Carmel gi marakta lapna base kayamuk lapna braharga around 30 kilometers kuntra lapcharabasu madugi nupi gi thaja base ma ki sikraba macha adubu leiron challage phumlage haiba wakhal leitraga ai ishor gi maijo manakta chatkini mana mateng pangbi gini habige thaja base adukki matik thaja kanbado ekoina masigi nupi sidagi ekoina uba phangi asida ekoina maru oina tamjagadabadi karira parents faith mama mapagi thajaba singna angang singe welfare da atukki matik chawraba thodang lawi habse uba phangi maru oina mama oibi singe thajaba makoigi haijaba kanba dharma chenba asina macha singe damakta aphaba adugumba ishorgi borgi marik ado uba phange lauba phange habse masigi sunamai ki nupi dagi aduga amuka Zarephath ki nupi ani sidigi wari sidigi ekoina uba phange isini naw sing aikoigi ima oibi sing aikoigi ima ipa oiba sing aikoigi parents sing asishu aikoina hojik naina khibagumna dharma chenba ama oiram labadi macha sing de chuma koigi dharma chenba gi mahai ado madugi fruit ado adumak yan gani habse uba phange aduna parents oiba aikoi maru oina icha sing gi yai phanana bagi damakte ishor khangba dharma chenba yamna minungsi chawba thajaba kanba adugumba amamam oipham thoe habse ngasi gi paradige ekhoina mayek sengna uba phange Hauziki the son of the widow of Nen haiba khungang aduda Lukrabi mapuroi ba laiterba Lukrabi nupi amagi macha si ki bagi wari do ekoina amuktang yengsi Luke 7:14 da aduda asmain haye then he came and touched the open coffin and those who carried him stood still and he said young man I say to you arise aduna Jisu Krista aduna nen gi leibak aduda nupa macha se si khraba kanda nupa macha se bu mangpham tawbu loikre phumningai leiron channinga haina coffin da haplaga putho Jisu Krista na kari hai lep ko coffin adu hangdo hai coffin adu hangdo raga Jisu Krista na coffin adu gi manakta lepa kanda angang adu bo puri ba mi singdo ngak tumin lep lami adu kanda Jisu Krista na kari hai a young man nupa macha I say to you arise aina nangonda haire haugatlo haina hairaga angang adu bo hingat hankibagi wari do ekoina uba phang Jisu Krista na chatpa mapham khuding makta lairaba awa anang taraba Mimana draba kayabu minungsi utpiba apaba wapau tambiba makoigi punsi da mateng pangbi kiba asigumba mayam ase uba phangi miyoi singna mahakbu mateng pangbiyo haina nija drabasu miyoi singna mangonda larga asima tawbiyo haina haija drabasu still mahakna miyoi singbu mateng pangga mi khuding makpu lairaba ina khunba mingchat laidaba thidadana mana thengnaba khudingbu mateng pangbi rakhibagi wari do uba phangi masise karigira because God is love masisi karigira adubo Jisu Krista di ishor di minungsi chawba ishor oibagi minungsi haiba ishor oibagi mipum khuding ba pu michang mikhai laitana mana chatpam khuding makta makna seba tawki habse ekoina uba phange aduga in the story the widow of Nen ekoina Luke 7 gi verse 11 through 17 aduda phang yengba kanda Nen gi khunda Lukrabi asigi wari macha se ekoina uba kanda masigi mama ase kramai tawbra harga magi macha si khrabasu Jisu Krista magi manakta lepla rabasu ishor ibungo Prabhu aigi icha se hingat hanbiyo aigi mateng pangbiyo haina ma karisu mateng ni jakhide hoi ma kapki magi macha adu sibage yamna kapki aduna Jisu Krista na magi akapado Jisu Krista na thembi ki habse ekoina Luke 7 gi verse 13 adu do uwe adum oina makpu mama asina ishorbu Jisu Krista bu macha siri base hingat hanbiyo haibagi adugo maniza khiba matengni khiba krisu laite aduna sumaina yengba da mama asida Jisu Krista se ahingba bu hingat siba bu hingat hanba ngamba ishorne ma se angamba nupane haibase ma khangjarabasu Jisu Krista ngonda magi thajabase machet amato utkhiba masigi para asida uba phangde Masigi Lukrabi asina Jisu Krista gi maramde yamna tarabasu mana angang pothodo kaya tawkiba kaya tarabasu magi thajabase Jisu Krista da laibagi khudam sign amata ude maramde Jisu Krista na mamang da leplaba phawa mana matengni jakhide habada uba phange ekoina
adum oinamba po Jisu Kristana angang adubu hingat hanbiki mahaki mateng pangbiki mahakna hangdrabasu Jisu Kristana magi nungsiraba angang ado amuka hingat laga mamada khusinabiki mana chatpa mafam kuding da Jisu Kristana ngasai hai ke bugum miyoi singna magi mateng nijadrabasu miyoi singna magi mateng hangjadrabasu mana adubak mateng pangbiki even to those who are undeserved mahaki minungsi ado deserve tawdabasing minungsi phangpham thokdaba magna nungsibiba chanbiba adu phangningai karisu hak laitaba miyoising da bawa magna minungsi adu utpi ki haibase akoina uba phange karigira amuka hanna haibada ishordi minungsi chawba nupani mi kanabu sumana michang mi khainai de nang lairaba nang ina khunba haina khaide adubu magi thawjaldi mi loina makini haibado uthop oina magi thabakta magi wangang da magi lichetta pumna makse mi khuting makke phanana ba man tawraga chatki habase akoina uwe aduna Jisu Kristana mana chatpa mafam khuding da Jesus is spreading the good news about resurrection wherever he goes mana chatpam khuding makta hingat pagi asa ngasi sirabasu nang amuka hingat khigini haibage asa masigi pautak asige iroina nama adum chatlaga sandok hirami aduna mana miyoi singda tak pigi mahak ase punsi piba ishorni ahingba se mangonda laye aduna asiba amasung mongphamna magi mathakta karisu shakti leite asibana mongphamna magi lambi thatpangam loi maramdi ishordi punsi piba nupani punsi ase engondigi haurakpani haibagi message se mana puraga mafam kuding da chatlaga aibu thajarabadi na koi ngasi sirabasu mongpham asina aroiba nate ko na koi gi asa lai na koi da ahingba pigini haibagi message ka iroina na chatki haibase ngasi gi paradigi ekhoina tasengna sumaina uba phange masida ekoina take away oina lawjagadabadi ekoina tamba yabadi karira maru oina help others if you think that you can be a help for them even if they really don't ask you to nangna chatpa mafam kuding da ichin inauseng ekoi Christian ama oina ishorgi khongul liba ama oina ekoina chatpam kuding mak karigumba awa anang taraba mi sing nangna urba kanda nangna mateng pangbiba ngamba jaga oirabadi amasung nangi mateng makoina darkar lai haibadu urabadi makoina ibungo asi ama mateng pangbiyo ipa asi ama mateng pangbiyo oza asi ama mateng pangbiyo haijadraba kanda phawa nangna mateng pangbigadabani haibase ngasigi paratigi ekoina tamjase Jisu Kristana nen gi lebak da lakpa kanda macha siraba mama aduna Jisu Krista mamang da leblaba phawbada Jisu Krista ngonda magna karigumba amata nija khide mateng nija khide but still Jesus helped her adubu Jisu Kristana mateng pangbiraga maki macha adubu mangonda amuka ahingba oina khutsinna biki adugumna aikoisu chatpham khuding makta mana de aigi mateng nija deda mana haija deda aduna ai mateng pangdrusu yagani da haibadu khandraga karigumba miyoi aduna aikoigi mateng ma se darkar lay adubu mana di hangde aduga masigi mateng asimadi aina tawbiba ngamgani adubu mana di hangde haina aikoi ngaidraga mana hangdraba kanda phawa aikoi mateng pangbiu se Christian amagi Jisu Krista gi tung inba amagi tawpham thokpa thabak ni haibse aikoi lausilaga masigi Sabbath school di aikoi na take away oina masi se lausin jase hojikti Jairus daughter Jairus ki machanupi hingat hanbi bagi wari ado ikoina Mark chapter 5 ki verse 21 through 24 amasung 35 through 43 ado the wari se ikoina uba phangi Mark chapter 5 ki verse 39 da kari hai and when he had entered he said to them why are you making a commotion and weeping the child is not dead but sleeping hoi Jairus ki macha sirba kanda Jairus na Jisu Krista banakta laklaga haijaki magi macha sidringai da macha na naraga leiringai da Jisu Krista gi mafam da larga aigi icha se naraga laikre yamna phibam sokre phanbiu haina nijaba lakpa matamda Jisu Krista na khong thang doktringai da Jairus ki manai nu pana larga ibungo nahaki na chanu pi do hojik sikre aduna Jisu Krista asibu disturb tawranu haina haibi ki aikoi mapa oiba sing mama mapa oiba sing masida Jairus se kayamuk thamoi kairam gadra habido aikoi na khallagi yengse magi macha gi kanbina na baina chatliba matam da nangi na cha do sikre haiba pau ase purak pakan ma se thamoi shoki hoi Jisu Kristana Jairus ki thajabadu urga magi yumda Jairus ki yumda lake asiba angang adugi manakta lake aduna mahakna Jisu Kristana
Siraga hiplaga thamliba nupi macha hiplaga thamliba ka aduda changli hairaga Jisu Kristana maduda kapliba lauriba khongliba sing aduda nakhoi karigi kaplibra karigi lauribra haina hangki angang ase siba nate ma ase tumliba ne haina mayam aduda haibi ki aduna mafam aduda leiba sing ekoina Mark chapter 5 ki 35 amasung 38 te yengba kanda mafam aduda leiba sing ma ki kairoi leikai gi mama mapa thokpa ma gi relatives mayam mabu nungsiba mayam angang oina sibagi Teng thaduna awa pirang chin thaduna laiba singna loina khange madudi krira harga angang ase sikre sor hondre sikre habse khange adu Jisu Kristana Mark 5 ki 39 da kri hai angang ase side tumlaga lai haiba matamda miyoi singna Jisu Krista gi wai ado makoi understand tawramde gyan taramde khara amana making fun of Jesus Jisu Kristana asigumba wangang base mabo karem ka thaina biba nokna biba adu pawa thoke habse ekoina uba phangi Hoi aseng bamak nupi masa adu tumlaga laibagini adugi maramna Mark chapter 5 ki verse 41 da Jisu Krista na kri hai little girl nupi macha I say to you aina nangon da hai du na lay arise nang hogat lo hai na hai ki ho ngasai gi nen adu da hai ki bagum da Jisu Krista na Jairus ki macha nupi adu da hai ki maram di ma phamung adu da tumlaga laibane ma se side hai bagi maramna Jisu Krista na kri hai nang hingat lo hai na hai de adu Jisu Krista na kri hai you rise nang hogat kro tumli ba adu de wake up nang hammi kop thokra hogat kro hai na how do keep gi wori do ekoi na uba phange masida from humans perspective ako ekoi mioi bagi mit yeng da oina di that looks like the end of everything we cannot do anything to get out of it asiba asina pum loi roi de haina ekoi mioi bagi wakhan da dikhalle aduna asiba gi khayat gi ekoi kaidong ai ju lan thok pungam roi sikhre loire amuka hingani habiga asa se leitre loire adu numit gi haina mioi bagi mit yeng da di ekoi na sumaina uba phange but from God's perspective adubu ishor gi mit yeng da oina di karmai tawbra that is just like sleeping asiba mioi bana asiba ina count tawri base ishor gi mit yeng da sukna de gi tumlaga leiba aduga chap manai he or she just need to wake up get up and live again mahak aduna tum liba phamung adu degi amuka hogalaga suraga nomraga charaga thaknaga leigedabani habsi Jisu Krista ki ishor gi perspective de adumaina uwe mioi bagi oina di mangphamna asibana loire adu Jisu Krista ko oina di mangphamdo asibado nang haktang tumlaga leibni amuka hogat khigini nang su nom khigini cha khigini habse ishor gi mityeng de sumaina uba phange aduna Bible na 54 times ko Bible na asiba se tumlaga laibani haina refer tawraga lay masina takpa se krira tumli bani haibagi artha se ma se side sor honduna laye mangmang libani haiba makti natte adubo masigi meaning de krira the power of grab could not hold them forever mangpham gi sakti aduna makhoibu punsi chuppa lomba naidana makhoibo dum tumhan bangam banate asiba nang karishu ngamloi haibani ma se tumli bani ngasa hai ki buguna tumlabadi ma soidana haugat khigani aduna ishor gi damakte di for God ishor gi damakte di grave is just a bed where the dead are sleeping ai koina mangpham asiba bu leiron challi pa mangpham na aroi bani hana khali base ishor gi damakte di mangpham ase phamung ne kangthon ne ngahak potha jabo wane ngaha ekoi relax tawboi wane adu soidana ma tumkhrabadi ma muka mami pangthorga hogat khigani habse ishorna di shmaina uraga leibani aduna aikoina Revelation 1 gi 18 di yema ganda Jesus has the keys of death Jisu Kristana asiba singi mongpham singi chabi so magi khutalai aduna ahing asiba singi kaidongai desu asiba na makoibo dum lan ngam duna leiroi kana gumna Jisu Kristabo thazaraga sikrabadi nangi thazaba do asengba oirabadi soidna mangonda so lai chabi lai ko ngasi ai nang ai sirabazo soidna ai khoini ge lon khraba mangpham gi chabi do ishorna so do hangdoraga ai khoi bu hinga hanbigen aduna ai khoi krisu ki ningai leite ichini nausing maramdi asiba na loiba nate madubu amoga hangdok ningai Krista gi khutta chabi loina lai habse ngasi gi parana khoibo momot seng na dumai la takpi duna lay Paragi iroi loiba that Lazarus John chapter 11 verse 1 through 44 Lazarus kramaina si ki kramaina hingat ki habigori do ekoina mutang yengsi John 11 gi 39 that Jesus said take ye away the stone Martha the sister of him that was dead said unto him Lord by this time he stink for he had been dead 4 days Jisu Kristana
Lazarus sikre haibase taba kanda makna Bethany da lakre harga Mary amasung Martha gi manakta changlaga mage manaw no pasi gi bagi wari do makoina loina tamme hojikte mongpham da lai mongpham da lakle harga kri haye Jisu Kristana hojikte magi mongpham bu lonchili ba adugumba nungjaw ado hangdokro haiba kanda Lazarus ki mase Martha na Jisu Krista da hai ki ishor ma ki hakchang se hojikte pumlam lani patlam lani maramdi manumit marini chukre mangpham gi manung da laiba haina hai ki aduna Lazarus na hingat khiba asiga atopa sing na hingat khiba asiga asida khetna balai ngasai gi hingat khiba mayam adudi kri pungja khara siraga mikup khara siraga makoi adumak Jisu Krista larga ishor gi se boxing larga makoi bu hingat hanbi ki adubu Lazarus ki oina di kri 4 days numit marini Lairon chan kraga laibak manung da mangpham manung da numit marini lai khrapani adumakpu Jisu Kristana maki mangpham adu da lakre ka asibak sang da hodok pi ke koi nan chat ki ba sabbath school da su aikoi na tam kare aikoi chahi lising kaya siram ba yai aikoi ga asi bak chang phau ba thi ba phanglam da ba yai aikoi gi mangpham mapham rang khanglam da ba yai aikoi gi saru sarang loi na manglam ba yai adu bu Jisu Krista na hingat han bangam me magi wahai na mi sem ki amuka magi wahai na nang hingat lo hai re aikoi hingat kini masigi wari ase Lazarus na che numit marini lai khraba patha pum tha ba yara ba adu phau da Jisu Krista na hingat han gi wari adu da uba phange aduna Lazarus pu numit marini mangpham da lai raga Jisu Krista na hingat han khiba aduna aikoi ngonda kari amuka pibra karamba asa amuk pibra hairabade aikoi ge mangpham leitrabusu aikoi chahi kya si khrabusu aikoi ge hakchang che putlap ut on mang khrabusu Jisu Krista na madu hingat han bangam mage power sakti adu laiye habse aikoi na uba phange John 11 gi 25 da I am the resurrection and the life he that believe in me though he were dead yet shall he live Jisu Krista na hai ai ase hingat pa amasung punsi adune ai ngonda thajaba adudi hojik sirabasu ma amuka hingani hai hoi aikoi kayam kuine sikrabara aikoi adugi damak ta krisu warning ai leite ichin inausing adubu Jisu Krista na soidana hingallo haiba numita ma ke wo haidege aikoi adumak hogalakani haibse aikoina taseng na uba phange aduna Jisu Krista na Martha on the high ki John 11 gi 23 da your brother will rise from the dead nangi nanau nupa Lazarus se asiba adudi amok hingalakhi gani haina haibi ki Martha na thazaki Jisu Krista gi wa adubu thazaki adubu Martha gi thazaba se karira her believe in the final resurrection Jisu Krista na anirak suba oina lenglak panumita mag thazaraga magi ming da sikiba mayam ado haugat pi banumita aigi inaw nupa se amok hingalakhi gani habse Martha na thazaki Jisu gi wahi adubu numit tumaktada manaw ni pa nung sikraba Lazarus asibu amuka taibang pan asida magi mamin uba phangani habiti thazade Jisu Krista na nangi nanaw no pa se hingalakni habise Martha na thazai karamba khutha thazabra harga hayeng wai resurrection day aduda hingat pi gni habise thazaki adubu numit te hingat pi numit aduda hingat pi gni habise de Martha na kaino wai Jisu thazaramde but Jesus raised him that very day adugi numit maktada adugi mikup maktuda si khraba numit marini lairon chan khraba adugumba Lazarus adubu kauthokre haraga magi mache simda chinaraga machin mapuagi nungai ba adu Jisu Krista na amuka imung aduda pibi ki habse aikoina uba phange take away masidi aikoi kri tamjabi yabra John 11 gi verse 41 da So they took away the stone. Then Jesus looked up and said, Father, I thank you that you have heard me. Aduna Jisu Krista na hujik di mangpham manak tu laga nung adu mioi sing na hangdok khraba kanda Jisu Krista na kri tawe magi mamit mamai sargada yengkhale harga ipa nangna aigi wa khuding aigi hajaba khuding tabi bagi damakda nangbu thagachare haina Jisu Krista na haiki ihan hanbada sikhraba mi adubu haudok lamdaida makna thagat pawai ase Jisu Krista gi chinbandagi hana thoraki lesson to be learned number 1 learn to thank God even in your darkest moment aikoi gi punsi da khoi gi mam khrapa nok ningai leitapa minok maisa na thalaba awa anang na thalaba milu pirang sin tharapa ate akai na thalaba adugumba khoi gi mam khraba mikup adu do phawba ishor bu thagat pase tammo hai bese ngasi gi parade gi aikoi na lausin jese mi ama siraga leiba matamda Jisu Krista na magi ahanbo hai se Father I thank you ai nang bu thaga sari ishor hai na hai ki adugumna aikoi su aikoi gi punsi da awa ma kya la ishor nang bu thagachari habsena ahan bo wahi oibaduna khwaidigi Christian oibagi khwaidigi achumba lichat lonchat oigani habse aiki thazabane ani shubada as we give thanks every opportunity that was dead in our life will
be resurrected, will be restored in Jesus' name. Aikoina ishor bu thagat po wai hai bakanda. Aikoina ishor bu thagat pugi wakhal thamoi pukchel ase aikoida leira bakanda. Aikoigi punsida si khraba pat khraba pom khraba oida roidaba adugumba kaya ado asa kaya ado aikoigi thagat pa asina Krista gi mingda adugumba kaya ado muka hingat hanbi ki hai. Aikoigi si khraba aikoigi kanara roidaba phataba mayam oida roidaba mayam ado amuka kri taubra aikoine ishor thagat chare habagi pukchel ase aikoida leiraba masigi thamoi ase aikoida leiraba masi aikoi tattan haijaba ngamlobadi aikoigi punsida oithok roidaba si khradaba mayam ado oithokpa ahingba yaipaba ado amuka oirakani habse ngasigi paradigi aikoi lausilaga matam pumnamakta aikoi thagat pa haiba mamam oise habse aina haijaninge Ngasigi paragi conclusion da aina haijaning base Moses ki wari ekoina taakre kramhaina hingat ki ekoina taakre widows of Zarephath's son and Sonamite's sons Zarephath ta lukrabi gi macha kramaina hingat hanbi ki Sunamite ki angang nupa du kramaina hingat hanbi ki nen gi khunda Lukrabi macha adu Jisu Krista na kramaina hingat hanbi kibra Jairus ki macha nupi adu Jisu Krista na kramaina hingat hanbi kribra Lazarus pu Jisu Krista na kramaina hingat kibra abdo ekoina loina uba phangkre of all these individuals who died only Moses went straight to heaven mase ekoina tam kiba mayam ase makoi hingba adu phangki asiba adu digi hingba phangki adu bo amuka madu digi siba naida na sarga direct chat ki base Moses khaktani habse ekoina uba phangi all the rest were brought back to life here on earth aduna makoi pumnamak ado atopasing ado di kritowe makoi bu taibang pan asida amuka mi ama oina hinghallaga makoi charaga thakga suraga nomlaga awaba kaya nungaibe kya punsigi mahau tangle harga makoi amuka taibang pan asida loina siki adu Moses di hingat khiba numito he went straight to heaven sarga tan chatke habsa ekoina uba phange each account demonstrates even further that there is no life or soul or existence after death aduna ekoina tam khiba mioi singi wari asidigi makoi sing amamam na ekoida amuka taseng na nauhauna na takpiduna lay madudi karira hairaga aikoingonda miyoiba hakchang na siraga thawai ama amu hingdurga lay habase biblical nate mase bible digi thorakpa nate mase ishor na yade habase makoin amuka mayek seng na aikoiba takpiduna lay interestingly none of the resurrected people mention an afterlife experience Si kiba mi sing ado amuka hingat laga mama mapa singa amuka laimina ki saraga tharaga punsi sang amuka hingmina ki adubo makoina hingalakpa matamda makoigi siba pungja khara adu manungda numit khara adugi manungda au aina sarga da chatlaga ishor gi manakta nungaina charaga laye sarga gi phajaba sarga gi ahawba sarga gi hainingai leidaba phajaba mayam ado nadraga mai gi komda chatlaga awa nang khangbugi wari do mache sing mapuwa sing magi machin manau sing magi mama mapa da tamki bagi experience ekoi kari shu phangde kari gumba makoina siba kanda thawai ase sarga chale mai gi komda chatle hairati ekoina Lazarus numit marini sikre makri gumba sarga da numit marini leiram labadi magi nung sikraba mache ani juda iche sarga gi phajaba se asi leiko sarga gi ahawba se asini ko adumuk phajai ko haibada mkhoi tamlam gani bible na so soitana record tawram gani adubu kana amata gi record ase ekoina phangde masina ekoi bo amuka nau hauna na ta seng utpiri isini nausing madudi ekoi siraba kanda ekoi thawai ase pairaga sarga chale siraba kanda ekoi gi thawai ase mangpham da changkre Natraga ekoi siraba kanda purgatory haina sarga su sangba ngamdaba maigi komda su satpa yadaba aduda ngairaga lay haina tambiba sing ase biblical natte habse mai sengna ekoi bu uhalaga lay aduna ekoi ten khraba punsi asida ishor ge aphaba wapau ase ekoi losil le haraga ekoi gi thajaba se henna chetchilaga layba darkar lay ekoi gi asi masigi uitong na saba hakchang simak na ekoi ishor bu unaga dabne ekoi gi thawai na ekoi Jisu Krista bu unaga dabanate Moses ki thawai na Jisu Krista bu unaki de adubu Moses ki hakchang maktu na Jisu Krista bu unaki aduna ekoi na hanchat ki basawas kol da tambagumda kari hai job na kari hai aigi sadong asimang na in my flesh I shall see God aigi sadong asimang na ai Jisu Krista bu uba phangani ekoi siba numita ekoi thawai pairaga chatningai kri shu leite ekoi na sarga changlaga Jisu Krista ga laiminaga dabase nangi aigi hoji I tong na saba ekoi gi hakchang simak na unaga dabane habase ngasi gi parana ekoi bu amuka henna senga takpi duna lei aduna the best explanation for that is sleep and not a bodiless existence siba habse krira tumbaga chap manai adubu masiti hakchang yaudana karaidano ama hinglaga leire haibaga do kri shu leite haibase ngasi gi parana ekoi bu mayek seng utpi daga lei
ꯇꯥꯕꯤꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯉꯁꯤꯒꯤ ꯄꯔꯥꯗꯤ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯇꯝꯕ ꯑꯁꯤꯅ ꯍꯤꯡꯒꯠꯄ हाइबसे जिशु ख्रिस्टदगी लाकपनेको मोंगफमना अखोइबु असीबना अखोइबु कैदोंगाइदुसु लोंबा नाइदना अखोइबु थटपा ngamloiko करिगुंबा अखोइना जिशु ख्रिस्टबु चेतना थाजरबदि हिंगलिबा पुंसी असिदा ngasi अखोइ सिरबसु सोइदना अखोइ नुमित कयानि सिब्रा खंगदे चही लिसिंग कया सिब्रा खंगदे अदुबु अखोइ सोइदना अमुका हिंगलखिगनि लाजरसना हिंगतखिबगुमना अंगांगसिंग अदुना हिंगतखिबगुमना अखोइसु सोइदना हिंगलखिगनि हाबगे आसादो चाउना ngasiगी para asina piba oisnu aduna अखोइगे थवाइ लेते सुसु अमुका हान निंगसिंग हनबो ओइसनु अखोइगे हक्सांग सिमक ने जिसु ख्रिस्टबो अखोइ उनगदबनि हाइबे जुसु निंगसिंग हनबो ओइसनु ताबि खरबा मयाम द ईश्वर द थोइदोक हेदोक बोर पिनबिदुना ngasiगी पारा तंबा असिना पुंसीगी ममन हेन खंगलगा जिसु ख्रिस्ता से अहिंगबने हिंगत हनबिबो नुपाने अइ ngasi सिरबसु अइगी सोइदना अमुक नोंगमदि हिंगत खिगनि हाइबे आसादो चाउना लैबा ngamba ईश्वरगी बोर फंगबो ओइसनु हाइबसे हाइजनिंगबने ईश्वरना मयामगी मथकद बोर पिबो ओइसनु